Micham Hatpagi Mahutta Naril Leirabadi Eibu Oina Hatlulao Chief Minister Mayai Kaba Drug Lalonbagi Sinphamdagi Lapthok Hongnaba warning tawkhre Laita Laira Kongnaba Thabak Suba Laksaba Sinmi Singh Hatkadabagi Saruk Naril Leirabadi Ayakpu Kaptuna Hatlulao Haina Chief Minister N Birena Laubaga Loinana Lamdam Masigi Tungi Mirol Singbu Manghaliba Mayai Kaba Drug Lalonbagi Thabak Tawriba Singna Sinphamasi Thadok Pihoro Hainasu Akanba Wafam Thamke Chief Minister Secretariat ki Darbar Hall da pangthokiba Maram miyamna popi thabagi mayokta leptuna lainga ki war on drugs ke lanjangda sawatkani haina laukthokpaga mari leinana pangthokpa pawgi mifam amada pawmi singna khongjom da thokiba bom pokhaibagi thokdokta sinmi ama laikhidaba masung atopa sinmi kharabuna sohan kiba thokdok aduge matangda hangba wahangi pawkhumda Chief Minister na hai thokdok adu mahaki maiki dagi akanba mawongda condemn tawwe Imung manunggi laita lairabagi damak thabak suraga sel tanba lakliba miyoising halaga kari kanagane Makoi bu Hatpagi Mahutta Naril Leirabadi Eibu kaptuna hatlo Makoi na thabak suriba water supply scheme asina miyam da thangnaba ising pigadawribani haike Chief Minister na makata na hai laingak na sangsilagliba war on drugs ke lanjang asida lamdam asige singmi purup kayana phongna thoroktuna sawalakbaga loinana changsinba hawre tampakta leriba drug lalonduna nahasingi punsi mangan na bahon riba miyoisingna sinpham asi thadok piro ngasidagi hauduna aina tawramba drug lalonbagi thabagadu amukhan na tawjaroi haina miya mamangda phongna thokpira o phongna thorokpa miyoisingda laingang na action lawdaba leite school mahiroisingda drug yonsilamba lairik khawda drug yawramba na chingba kaya leire masi thingna na bahona bada laingang na angamba thakta changsinggane laingak asida drug lalonba amasung umangi lam kokthokpagi Thabak tawriba singlem na tharoi haibasi kaubiganu haike Civil Service Examination da Manipuri macha ani mai pakle Union Public Service Commission UPSC na lawba kumja 2021 gi October 10 da pangthokiba Civil Services Examination gi phal ngarang laukthokpada Manipuri macha ani mai pakle State asidagi examination asida mai paklaglaba miyoising adude All India gi oina chani ga kunthra ga nipan suba rank ta wairokpam punsiba chahi kun mari amasung All India ge samnga ga humbudra ga manga suba rank ta makak mayum hosani mubarak chahi kun ga nipan ne press na phangba pawgi matungina wairokpam punsiba Bisnupur district ki manungcha na laiba thaunau jamdage wairokpam ibo yaima chahi yangkhai ga manga amasung wairokpam premila ge machanupa ne wairokpam ibo yaima hauji SSB da SI ama oina Guwahati da posting taduna mathau tawri haire Wairokpam punsiba yamna piklingai matamdagi class 3 phauba Iro Maizrao English High School da tamlakhe tungda Catholic School da class 7 phauba maso class 8 dagi 12 phauba na Delhi da laiba Desi Dells English School East of Kailash da tamlakhe masigi matung Delhi University da Mathematics da honors da kumja 2018 da graduation loikhe graduation loirba matung makha tamthadana UPSC exam asigi damak Delhi da coaching tawduna lairakhibanei Ahanba attempt oina kumja 2020 da thakibada UPSC na lawba Civil Services Examination da prelim pass tawkhe adubu main examination maithi hokhe handak anirak suba oina kumja 2021 da amuka na Civil Services Examination thabada All India gi oina rank chani ga kunthra ga nipan da mai paglkhibani haire mahak masin manaw ahumgi manungda khwaidagi ahal ne loinana mahaki makhada machanupi ani leiri haire All India gi rank samnga ga humbudra ga manga da pass tawrakhiba makak mayum hosane mubarak chahi kungani pan yaripok ningthognai mayai lekai dage makak mayum Kutubuddin saha chahi yangkhai ga mapan amasung Rahamutun Elais Mina chahi yangkhai ga tarit ki masanupa ne apokpa pokpi animak lainga ki primary oza oina thabak tawba miyoi ne hosani mubarak class KG dage 10 phauba Antarctic English School yaripok ta tamlakhe Tungda New Delhi ge Amity International School da class 12 phauba tamlakhe loinana Karnataka ge Mahesur da laiba AJCT dagi kumja 2016 da Computer Engineering da graduation loirakhibane mahak Civil Services Examination asigi oina coaching amata satkhiba leite masana pazaraga honajarakpani haire mahak handaki asiga mangarak suba attempt ne loinana mains exam ahumlak suba thabani haire Manipurga yumlo nariba samgi oinasu Silpa Khanikarna rank chamnga ga tarukta Ayushi Kalwarna rank chatruka taraga nipanda amasung Dev Jyoti Baramanna
Rank Chatruka Kuntraga Mapanda pass out Raki Haire, Nagaland Winasu, candidate any examination as the Mai Pagla K, Mai Pagla candidate Singadude, Rank Chamgaga, Humpugataret Subada, Riku L. Atsumi Amasung, Rank Chamgaga, Marfugataret Subada, Imsenero, Wanglene, Sahi Asigi Wina candidate, Chatruka, Marfuga Mangana Laivak Asigi Quaidagi Wang by examination as the past out K. Sahi Asigi Wina, Surti Sarmana Hanba, Ankita Agrawal na ni Subamasung, Gamini Singlana Hum Subatake, examination si past or ba candidate Chatruka, Marfuga Manga Sigi Manungda, Sanigan Ifu Marina, General Category Dagine, Humbudraga Humdoina, Economically Weaker Section Dagine, Saniga Humna OBC Dagi, Chamaga Mangana, Sedul Cast Dagi Amasung, Hompuna Sedul Tribe Dagini Haire, Panbayabade, Awang Nongpok State Sing Dagi, UPSC na lauba, Civil Services Examination past or riba, candidate Sing Sigi Manungda, Wairok Pampunsi na Kwaidagi rank wang na past ba candidate Oire, Shadak asida Manipur dagi candidate Anina, UPSC na lauba Civil Services Examination asida may paglakiba asida, Manipur gi Chief Minister nong thongbambire na su mahaki Facebook account da, post hagatuna, thagat wahi phongdoke. UPSC na Civil Services Examination 2021 gi fal laukthok pada past kiba, Chatruka humpuga mga gi manung danupi ahum na makok mathang takre. Makti hauke, Thadokraba tungda amuk phajin khrei social media da yamna toina wakai iduna Manipur da khundami nariba phurup masel gi marakta lana launa bayaba wafam sandokpagi damag Delhi dagi fakiba mak thangmang hauke ngarang sajiwa jail dagi thadokraba tungda Imphal Police Station na laukhatpa atopa FIR amada amugana fajilaga thamkhrei makti haukip tha sigi kunga tareta Imphal West ke duty magistrate na bail da thadokhe adubu mahak lupa lakh amagi PR bond piba ngamdabadagi numit taraga manganigi Oina judicial custody da remand tawkhibane numit adugi numidang da judicial custody da remand tawrakpo oibana mathangge numit ta maha kaisum sangda thajin khibane mahak na piba ngamdaba PR bond adu ngarang court ta submit tawkhe court na mahak puthado khina ba khangalak pa matungin na sajiwat jail gi authority na mahak numidang wairam kaisum sangdagi thadokhe mahak hek thadokpaga hana ngaidunu leramba Imphal Police Station gi team amana amuk pharga police station da thamkhrei mahak ngasi amuk chief judicial magistrate Imphal West ki court puthokla yai haire pawasina makhata na hai makti hauke tha asigi kunga marida Manipur police ki kangbu amana Facebook ki post ta kanglup masel nungsina handa na bawafam sing thagat paga mari lainana city police na register tauba FIR amagi damak New Delhi dagi faduna Imphal da purakhibane adubu duty magistrate court na mak thangmang haukipta Siriba maral sing ase maram chade haina thamkhe court asina hai mahaki mathakta miyam gi marakta mipaiba made kanglup sing gi marakta nungaitaba phibam thogangani haina section 501 clause 1 sub clause b 2 153a 506 amade 120b IPC gi maral sirakle adum moina mahakna thagat khiba post asina de haidiba section sing asigi matungin na Maral pi badamatik chade loinana section 506 ase bail level offense amane maramaduna court na mahakpu condition khara thamduna bail pi re haina thamkhe makti haukipna bail da lairingai manungda court ki ayaba yauduna state sigi wangmada chatpa yaroi me kungani pandagi hogduna case asigi ayoge mamangda nongmanong makanaduna mahak lakadabane case asiga mari lainana evidencing manghanba yaba thabak tawroidabane loinana asigumba thabak sing asi makhatana chatharoidabane karigumba mahakna chana kanglon sing asi thugairak court na piriba bail ase cancel tawgani haina su palle panba yai mak thangmang hauke Imphal Police Station ki kangbu amana Delhi ge Kisangarh dage tha asigi kunga mari ge nongthil pung ani ga minute kunthra rom tabada tongan ba FIR case ahum ga mari lainana fakibane amarom da Manipur gi tongan ba civil society taragi lusing ba singna su mahaki mathakta derogatory amade defamatory oiba wafam kaya phongdoktuna miyoi kaya gi marakta nungaina da bathokhalli haiduna Imphal Police Station gi OC da ayiba complaint ama thagat ba laikhravane hidak mana sizinabana malem gi oina chahi amada miyoi lakh marifu rom sialle kada malem gi oina hidak mana gi polam sizinabana chahi amada miyoi lakh marifu rom sialle haina coalition against drugs and alcohol kada na phongdorok le barista Manipur mapari athoiba mingthol piduna ikai khumnaba utkhrei Laiva Kunai gi siraba tanfamda maramdambu nungsijaba nahasingi maraktage mangzil thana songthorokiba BJYM Manipur gi president Manohar Mayum Baris Sarmabu League of Kelo Petroids
LCP na Manipur mapari athoiba mingthol piduna ikai khumnaba utkre LCP ge publicity in charge ais Rosni Kumar na thadorok pachero na hai yellow missing na siya na luna launa riba laisem ngay dage sago na raglaba maikay ngak palay ivudaw thangjingbo mami saman kinaba thangting hai na ming onthok pada natana reserve forest yaw na ching asigi mapu khulgi chip amana oisilak pada natana athingba yet pakaya thamlak le masiga chap manaba thawongda aikhoi gi haurak phamne sitharakliba kaubru sing dasu nauna khundarak pa khulamana mapu sarakpagi thawong sing asi akanba mawongda yaningda ba phongdok paga loinana miyam ga chapsana thengnaminaga nei cherol asina makata na hai maikai kayadagi singnarakliba sing asigi waikhai puraknabagi damak maitai mitaibu constitutional safeguard piba puwariga sagon raklaba laiwairaba singbu protective area oina laukthokpaga loinana NRC semduna population commission lingnabasu laingak no honabiyu haina pukning singsilakle Manipur gi angang kunda PM cares ki kanaba phangankhre Prime Minister Narendra Modi na video conferencing ki kuthangda laibak asigi beneficiary singda PM cares for children scheme gi kanaba sing phangankhre beneficiary singi manungdat Manipur dagi angang kun yauke sing laibak kolamba khukan pangan ba singge excavator forest staff sing na phagat khre lilongge tharau lokta ngarang ching laibak kolamba khukan pangan ba singge oiram gani sing na ba excavator ama Thawbal forest division gi staff sing lilong police amasung Thawbal CDO gi apun ba tim amana farba matung ngarang imphal da pukhatuna forest camp da thamkhre excavator adugi number na CAT3 2303 ni haire patala na pibada senaba amasu police na fare patala na pibada senaba ni haiba settlement office ki miyoy ani fagat khraba matung thogdok asida senaba ni haiba nupa amasu fagatuna court na numit marine police custody remand pi khre court na police custody remand pi khraba accused adugi maming Okram Munal Elias Maimu sahi hompugamapan Thawbal Kiam Sifai Babu Bazar dagi ne accused asi Lamphel police ki kangbu amana fananabagi damak tha sigi kunganipan da mahaki yumda chatpada leiram khidabane police ki maike dagi mahaki imung manunggi miyoi singda police station da lakna ba khangalam khe masigi matungina ngahan accused masa Lamphel police station da nungthil pung 12:30 kunthra rom tarakpada laktuna formal oina sathagadaba thabak sing paikhalaba matungda fakhe ngarang accused asi sub judicial magistrate Imphal West ki court puthoki bane lana pata pibada senabani haiba soibam luke na takthorokpa matungina Okram Munal su thogdok asida punna thabak tawminaki haibadage mahak su phagat pane aroi bada tabiri bapum namakpu thagat chari